Lakhipuronline puthokjaba February gi tang 12 nongmaijing numit ki Khomjinba Pao tabirasi ahanbada maroiba Pao GI Tech phanglaba pothoksing malem gi kaithel la yonanaba kendra na thabak paikhatle mathang tha March ki tang ahum dagi kun phawpa pangthokadaba SSLC 2023 gi parikha anuba format ta oiragani Dima Hasau District Trinamool Congress ki Extended Committee gi mifam pangthokre Isay nongmay amasung sayreng saydinabagi ngasi pangthokani haina tawramba Connecting Through Barak ki thorom yaithokre amasung Jiribamda chathariba football tournament ta UPC Uchatholna Singirbon FC bu Panjal ahum amada maithihan kre Haujik mapungoiba Pao tabirasi GI Tech tawraba pothoksing malemgi kaithel le yonanaba kendrana akanba thabak sing paikhatle haiba wapam Irai numita sangsetta hanglakpa wahangabagi paukhumda Commerce amasung Industry gi Rajya Mantri Shri Som Prakash na phongdokre Bharat ki import amasung export ki thausil sing thabak oina pangthoknamagi thodang Bharat Sarkar gi Commerce amasung Industry Ministry gi Agency Directorate General of Foreign Trade na oiri masigi matangda tongan ba lebak singa leinaba lalon itiki mari sing fagadhanabagi maroi bathodang Directorate General of Foreign Trade na lori Federation of Indian Export Organization asi Commerce amasung Industry Ministry amasung lanai lalonitik amasung Industry na lingkatpa leibak asida lalonitik ki thabak chawkhathanaba khwaidagi wangba lupni Bharat ki entrepreneur sing amasung exporter sing mapan ki kaithel sing da mateng pangbagi thodang lupasina lori lupasi Bharat ki exporter sing Kendra Sarkar, Rajya Sarkar sing, Financial Institute sing, Hithangpham sing, Railways, Kangphal gi sathok sasin amasung atopa marilai na singi marakta, yamnamak maroiba lup ama oina thabak tawri. Haukiba chahi gi June gi tang 13 Brussels ta leiba Bharat ki embassy ga loinana GI Tech phanglaba hainau yonanaba amasung mahau tanghanaba thormama Agriculture and Processed Food Products Export Development Authority apedana sinduna Brussels ta pangthoki Copenhagen da leiba Bharat ki embassy ga loinana GI Tech phanglaba hainau yokatnanaba thormama apedana sinduna Denmark ki Copenhagen da pangthoki GI Tech pothok sing tongan balibak sing da thadok nanaba apedana thabak paikhatli mamangi chahi sing da yon kiba maming leraba GI Tech phanglaba pothok singi manungda Nagaland ge UK da thadok kiba umarok Manipur de ki UK da yon kiba chakhao UK amasung Italy da yon kiba Assam gi champra Bahrain amasung Qatar da yon kiba Nongchu Bengal da gi GI Tech phanglaba hainu makhal ahum amasung Bihar gi GI Tech phanglaba hainu makhal ama yauri Nungairaba paujel Unsaga mari leinaba anaba makhal camerom layeng bahuzare Unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na unsagi anaba makhal kaya layeng bahore Kasar Lakhipur Khuman maning lekaida Jayolda anirak leibak pokpa masung yumsa kaisa numit khudingi leibak pokpa numita nungthilgi pung 2 dagi nungthilgi pung 3 phawba aduga Jumsa kaisa numitana ayuki pung 3 dagi ayuki pung 10 phawba layeng chathari Registration amasung akupa marol gi damak mobile number 9435548402 natraga 7637913072 number asida pau phobina bahairi Lagliba Mars ki tang ahum dagi Mars ki tang kun phabo pangthok kadoriba High School Living Certificate Examination 2023 SSLC parikha si hanaga manadaba anuba format ta pangthok lagani Board of Secondary Education Assam Seba gi makha da pangthok kadaba parikha sigi English General Science General Mathematics amadi Social Science na chingba core subject singda objective paper da mark nifumanga aduga descriptive paper da mark nifumanga leigani Mars ki tang ahum dagi kun phawba exam oigani aduga practical exam na February ki tang kunmari amadi kunmanga da pangthokani Music Dance Fine Arts na chingba February ki tang kunmari ki ayukta aduga numida sigi nungthildana Computer Science ki practical oigani aduga Home Science Electronics and Hardware na chingba February ki tang kunmanga ki ayukta practical oigani Anauba format ki matang da paladuna Seba ki Controller of Examination Noyon Jyoti Sharma na hai
English, General Science, General Mathematics amadi Social Science na chingba core subject singi total mark chama oigani. Masida mark nipumanga na objective paper aduga mark nipumanga amana descriptive paper amadi internal assessment ki mark tara laigani. Parikha matamda paukum inana bagitamak objective question ki paukum che lamai nipan panba aduga descriptive question ki lamai taratruk panba mahiroi singda answer paper jelakani. Invigilator na masigi matangda mangoina na lauthokani. Descriptive mathematics ki answer sheet lamai taratruk graph sheets loinarakani. Advanced mathematics ki answer sheet lamai kunmari pangani aduga MIL ki answer sheet na lamai taratruk oigani hairi. Handaki metric parikha sida Assam gi apunba mahiroi lakh mari lising kunithoi ga chama ga marfutara tarukna exam center chamapan ga tara nithoi da parikha phamgani haina Sri Sharma na phongdokli. Parikha phamgodaba mahiroi gi masing mamang chahidagi handakna masing hanthai hairi. Dima Hasau District Trinamool Congress ki Extended Committee ki mifam pangthokre. District President Aching Jemena mifam apoiduna pangthoki bathoramda District In Charge oiriba Assam Trinamool Congress ki State Secretary Dr. Maimom Santi Kumar na athoiba mithunglen oikhi. District Trinamool Mahila Congress, District Youth Trinamool Congress amadi District Trinamool Minority ki President singna makhoi ki thodang ningthina pangthokli haibagi paudam pikhi. Mifam aduda Dima Hasau ki block manga ki President amadi Thaubupa singna lakliba 2024 ki Council mikhalda Trinamool Congress na mai paknanaba ngamjaba thakta honagani haina chetpa wasak lauki. Athoiba mitunglenna workers singbo pungning thokatpaga loinana wafam kaya thamladuna leader khudingmakna khang bakanba amadi haidokhiba wa nganga chatkadabani haiki. Dima Hasau Trinamool Congress ki General Secretary Satmin Thang Khongsaina Dr. Santi Kumar bo tawbimal khangbo utki. Manipuri Language Protection Coordination Committee MLPCC Assam amasung What FZ The Foundation Manipur na sinlangduna Connecting Through Barak haina mingthonba isai nongmai amasung saireng saidenabagi thoromama ngasi February gi tang 12 nungthil gi pung 3 da Kasar gi South Barak Hall binakandida pangthokani haina tawramba du yeithokre. Tripura gi mikhal namaram oiraga Tripura amasung Bangladesh ki mihut sing lakpa ngamkhidabana mathang anauba numit ama lepthok jaraga thoromasi amukhana pangthokani ningsing jarake hairaduna miyamna waraubidanaba MLPCC gi maigeidagi convener Sopon Asangbam na khangalakli. Chahi sudana luhongbaga mari lainana Assamda masiga mari lainaba case da mioi lising mari subna mutra mari gi mathakta FIR register tokre. Masigi manungda February gi tang mari phobada Assam police na mioi lising ani chani ga yangkhai nipan phagat kre. FIR laukhatpagi manungda Kasar gi mioi yangkhai hailakandi dagi mioi chama ga mapan aduga Karimganj dagi mioi marfutara nitho yauri. Yuhara hakiba pung marfutara marigi matungda yumgi atek akai marakta hingduna leramba chahi 33 ki nupa ama Turkey da thengnakre. Panba yai Turkey amadi Syria da February gi tang 3 ta hakiba yuhar da sikiba migi masing lising kunmanga henkre. All Jiribam Sports Association na sinduna Jiribam Higher Secondary School gi sanabungdap chatharakliba kunmapan suba KC Malik Memorial Invitation Football Tournament ki ngarang sanakiba match da UPC Uchathol na Singirbon FC bo panjal ahum amada maitian kre. Singirbon FC na toss gamduna side khan ki aduga UPC na ball kauduna sanaba hauki. Joel Valte Joel Chongloi Lalian Thang amadi Gerson na center referee Assistant Referee Singh amasung Fourth Referee ki thodang pokhi. Aroibada maroiba pau amukhanna GI Tech phanglaba pothok sing malem gi kaithel le yononaba kendra na thabak paikhatle. Mathang tha March ki tang ahum dagi kun phopa pangthokadaba SSLC 2023 ki parikha anuba format ta oiragani. Dima Hasau District Trinamool Congress ki Extended Committee ki mifam pangthokre.
Isay nongmay amasung saireng saidinabagi ngasi pangthokani haina tawramba connecting through Barak ki thorom yaithokre amasung Jiribamda chathariba football tournament ta UPC Uchatholna Singirbon FC bo Panjal ahum amada maithihan kre. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare.